PR Thamlakpa asina political road map ama sembada choba mateng oiragani Kuki Jo Council na Kuki na taba mafamsingda February 19 da rally chatkadauri. President rule thamlakpadagi Manipur tangdu leitaba hanjillakpa yaba amadi political road map ama sembada choba mateng oiragani haina Kuki Jo MLA singna phongdokre. BJP ki legislature oiriba Kuki Jo gi MLA Taret Kuki People Alliance ki MLA ani amasung independent MLA amana thadorokpa statement amada kanglufani gi marakta tholibe irang asina maram oiraga mioi kaya awaba chaitheng mayoknari kaya amana lanje naduna tongan relief camp singda changdafam lauri makhoi sing asina mayoknari ba awaba chaitheng pumnamak loishinnabagi thaurang ama center na paikhalakani haibasida thajaba chauna thamli center na Manipur Legislative Assembly suspended animation na thamliba si taramna ogli asiguma matang sida center na tangdu leitaba Puraktuna achauba achumba wild phangannabagi political road map ama puthorakani haibagi thajaba thamli masiga iroinana akaknaba matam amagi manungda irang asigi chaitheng phangduna lanjenariba miyamgi awaba koknaba center na thabak paikhalakani haibagi thajaba su Kuki Jo MLA tarada lei haina su phongdoragli amaromda Kuki Jo Council na lakliba February 19 da Kuki Jo na taba mafam singda amadi Delhi NCR yauna Santi ki khongchat chalagani lauthokre khongchat asida separate administration natraga union territory gi wafam central government da taksingani peace rally chatkadoriba mafam sing adudi Churchanpur Kangpokpi Fairjol Jiribam Technopal Chandel amadi Delhi NCR ni maruoina council asina tagadaba demand singdi Kuki Jo gi issue asi formal oina parliament na puthoktuna khanaba no solution no peace political solution ama puraktringaida border fencing khaba thingba Biren gilik oirakiba audio track ki matangda well chathaduna cherak fanganba rally asi kanagumba amatada sokadaba wangang daba santi oina chatpa amadi India gi machu ahungi firal paihanduna chatkani haina su Kuki Jo Council na thadorokpa chero asina phongduragli panba yabadi haukiba tang mapanda nongthombam Biren chief minister gi famdagi resign tawkhraba matung state asida political gi charang naba ama tholakpadagi haukiba tang taraga humdoida personal rule thamlakhibani Manipur thugainaba hotnariba Kuki MLA singi mathakta na thabak amata paikhattaba haibasi yamna lanba thabakni challengers youth of Khunrakpam AC suspended animation lairiba si ngaiduna leibagi mahuta BJP gi lairiba MLA singna amata oina chungsin minaduna athuba matamda lenga ama semduna lamda masida tangdu leitaba hanjil hanaba hona biu Cheraksida speaker na JDU ge MLA singbu mahaki tribunal da thamba aduga Manipur thugaina ba honariba Kuki MLA singi mathakta na thaba amata paikhattaba haibasi yamna lanba thabakni haina challengers youth of Khunrakpam AC na phongdokre wafam asing asi Manipur Press Club ki thangjing hall da pangthokpa pawgi mifam amada challengers youth of Khunrakpam AC ki president James Laisangthem na makha na pawmi singda phongdokhibada tholiba chahi ani fajilaklaba irang asigi marakta khudong chaba lauduna chief minister sindongna bahona ba si tawbiganu haiduna lauduna lagli adumakpu tabigadaba singna Tabidana Manipur da chayna batangdu laita dana leiringai chera asida president rule thamjinkhre amadi president rule lakpa asina Manipur gi saktam ngali ba amadi khul ngali ba singda khudong chadaba kaya ama laklei maramaduna Manipur gi lengang mapu oriba MLA singna Manipur Miyam gi aifana ba khanbi duna thuba matam da lenga ama sembi duna president rule asi handokna ba sinbiu haiki magna makhata na pawmi singna phongdokhi bada matam sangna chatharakli ba irang asigi waroisin ama purakna ba hona biu Tholiba irang asigi haurakfam asi war on drugs illegal immigrants sing khandoknaba thabak paikhaluba reserve forest da lam khopchinba sing takthoknaba border fencing tawruba amadi FMR lauthokpana maru oiba maramni haibasi miyamna su hena khangnakhrabani hairiba thabak sing asi maipaknaba matamda Manipur gi saktam asi ngakpa ngamgadabani thabak sing asi loisindringaida PR laksilakpa sida leiriba legislature singna chungchinnaduna thuba matamda lenga ama semnaba honabiu haiki Magna makhata na hai luraba tanja asida speaker na JDU ge MLA singbu mahaki tribunal da thamba aduga Manipur thugaina ba honariba Kuki MLA singi mathakta na thaba amata paikhattaba haibasi yamna lanba thabakni masina Manipur miyamna territorial integrity amadi Manipur gi saktam ngakna ba honariba sidasu achoba khudong chadaba ama pigani haina khali maramaduna Manipur bu thugaina ba kera khana honariba amadi hanjin ngak sakliba Kuki MLA singi mathakta chapchaba action adu speaker na lokhatpiu tholiba irang asigi haurakfam maru adu khangnabanina matung tarakpada amu hana thoktanaba maipakna loisinaba honafam thoi BJP lenga na irang asi mapung fana loisilabadi tungi mirol na su lenga adu lois sona haugani haibasi khangbiu haina su phongdokhi
East Timorgi President May thada Imphal da lakadawri Risipriya President Dr. George Ramos Hotna Puari da Manipur da lakpa hanba malemgi luchingbasu oigadawri East Timorgi President amadi Nobel Peace Prize laureate chu oriba Dr. George Ramos Hotna apikpa state ama oijarabasu magna Manipur da May thada lakani haina malemgi saknai rabi environmentalist amadi climate activist Risipriya kangujamna phongdokre magna Manipurgi history da ahanba lakpa malemgi luchingba amasu oigadawri Haribu wafam asi lakadariba irai numita Risipriya na Manipur amadi East Timor miyam da laukthokjaba amadi East Timorgi President gi mingda thonba Dr. George Ramos Hota International Peace Center amadi East Timor Information Center India Maitai gi haunabi matung inna sangabagi thoramda phongdokhibani hariba khongjom war memorial opposite Samramda leiriba center sida miyam na sijinaba yaba meeting tofam hall mari Miyamna yengba yaba East Timorgi freedom struggle amadi President gi punsigi wari da yumfam oiba gallery ani President room amadi bilateral room ayauri hairi Thorom maduda New Delhi da laiba East Timor embassy gi official sing charge the affairs Mr. Francisco Fernandez amadi saknaraba social activist Bhopal Pidikita amadi atai saknaraba miyoi kaya su saruk yaduna amadi maikhum hangdoktuna maipakna Manipur miyamna sanabagi thoram aduda saruk yaduna pangthokhi hariba center si official oina me thada amuk miyamda sinabagi achauba thoram amasu East Timorgi President Dr. George Ramos Hotna chief guest oiduna pangthokadawri masida Manipur da leiriba mipum khudingmakna mahana lakadaba lambi airport tagi khongjom fawba harau charamna oktuna saruk yabiu haina Risipriya na appeal tawragli Magna Puari da Manipur da lakpa hanba malemgi luchingba oigadawribani February thada lakani haina tawrambani adubu Manipurgi hauzik oiriba phibam asina May thada oina laknamba firef lawrakhibani Manipurgi anauba Puari asi sembada mipum khudingmakna tungi hauraliba mirosingna kaudana saruk yafam thoi haina Risipriya na mahana makhata na phongdoragli mahaki khongchatana Manipurgi miyamda achauba santigi paujelga loinana achauba safu ama piba ngamgani hairi New Delhi da leiba East Timorgi Ambassador in charge amadi charge the affairs Francisco Fernandez na phongdorakhibada ngasi Manipur da nauna hangdoliba International Peace Center amadi East Timor Information Center asina India amadi East Timor anigi mari hena naksin hannaba ngamlagani hariba center asida Northeast ki miyam na hena khudong chaba piragani East Timor chatning basingna visa tourism education amadi Trade na chingbagi marik chumba pau loba yagani hairi mayamna harau taramna mangonda tawbibase ubada pembe poi May thada lakadawriba Dr. George Ramos Hotnabu Manipur miyamna harau taramna ukpiu haina Francisco na makhata na phongdokhi khangabo kendragi MLA Suraj Kumar na lakliba guest asibu taramna ogladuna mahaki kendrada asigumba Risipriya na kanna honaduna Peace Center amadi foreign lenga ke office ama puraktuna hangdorakpase ubada tasingna yamna nungaiba fawi haiba wafam thamki Panba yai Risipriya kangujam angang oijarabasu hauzik East Timorgi President Dr. George Ramos Hota gi government makhada mahaki special envoy oina thabak puribani magna Manipurgi malemgi thakta pukhatuna malemgi achauba thodang kaya lawduna laklibani